ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ, ꯍꯟꯗꯛꯇꯤ ꯑꯩ ꯏꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯉꯝꯃꯨꯗꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯕ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯕ ꯉꯟꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯈꯨꯟꯒꯤ ꯑꯃꯥꯏꯕ ꯗꯣꯖꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯕꯨ ꯀꯧꯔꯛꯂꯤ꯫ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ, ꯅꯪꯕꯨ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦꯍꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯏꯕꯅ ꯃꯃꯥ, ꯑꯩꯅꯦ ꯈꯨꯔꯥ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯅꯦ ꯏꯆꯥꯁꯤꯡꯗꯨꯒ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯕꯦꯂꯩꯅ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯥꯏꯕꯗꯣ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯣ, ꯑꯩꯅꯦ ꯀꯤꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯍꯣꯏ ꯍꯣꯏ ꯃꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯁꯨ ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯁꯨ ꯁꯨꯃꯥꯡꯗ ꯏꯁꯩꯒ ꯉꯪꯉꯪꯗꯨꯅ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯗꯣꯖꯣꯔꯕꯨ ꯀꯧꯔꯛꯂꯤ꯫ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯁꯨ ꯊꯣꯏꯕꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯅꯣꯡꯈꯠꯂꯛꯇꯨꯅ ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗꯒꯤ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯣꯔꯥꯗꯨꯗ ꯐꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯣ? ꯊꯣꯏꯕꯅ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩ ꯀꯔꯤꯁꯨ ꯆꯠꯆꯔꯣꯏ, ꯈꯨꯔꯥ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯑꯗꯣ ꯏꯕꯨꯡꯉꯣ, ꯀꯩ ꯇꯥꯟꯅꯁꯦꯕ? ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯂꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯏꯕꯅ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯆꯨꯝꯕꯅꯦ, ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯂꯦ꯫ ꯀꯗꯥꯏꯗꯒꯤ ꯉꯔꯥꯡ ꯅꯨꯄꯤ ꯑꯉꯥꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯁꯦꯕ? ꯊꯣꯏꯕꯅ ꯈꯨꯔꯥ ꯑꯃꯥꯏꯕ, ꯍꯟꯗꯛꯇꯤ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯁꯨ ꯌꯥꯗꯦ ꯍꯥꯏꯕꯃꯗꯤ ꯈꯪꯍꯟꯕꯗꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯊꯕꯛꯁꯦ ꯄꯥꯛꯅ ꯂꯣꯏꯁꯟꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯇꯧꯔꯛꯂꯤꯕ ꯊꯕꯛꯅꯤ, ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯔꯛꯈꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯅ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩꯒꯤꯗꯤ ꯈꯨꯔꯥ ꯑꯃꯥꯏꯕꯅ ꯂꯣꯏꯅꯃꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯍꯣꯏꯁꯦ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯊꯕꯛꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯊꯣꯏꯕꯅ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩꯗꯤ ꯉꯁꯤꯃꯛ ꯄꯥꯝꯂꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯦ ꯍꯥꯏꯕ? ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯐꯠꯇꯦꯅꯦ, ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤꯀꯣ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯅ ꯑꯁ ꯈꯨꯔꯥ ꯑꯃꯥꯏꯕ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯅ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯑꯩ ꯏꯁꯤꯡꯗ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯒ ꯄꯤꯒꯦ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯇꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯊꯣꯏꯕꯗ ꯁꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯄꯤꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯃꯅꯤꯡ ꯃꯌꯥꯗ ꯊꯨꯡꯅꯕ ꯆꯥꯏꯒꯗꯕꯅꯤꯀꯣ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ
ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯇꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 20 ꯁꯨꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯦꯟꯈꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯁꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫